Matamgi Manipuri Wari channel asibu tabiriba khwai pumnamakpu taramno jeri ngasi sumahausa go Minoktuna Nisani kunganithoi suba tangkak amok phoduna lakjeri mayam punna taminarasi nungbu nungsiraba haibada yaningdaba leiti afabada oirabai khalli wakhalduna nungsidaba mina haibadi phana phaba waso phataba oina uba ngamli angakba miyoiba kawboibagi wakhaloni masi ngamba sanana haibe induna yumda leiri mikup amakangdana jathokpagi mami ama oiriba mobile phone gi matingna senaba lepadilanti mani galin thoiga du khanghaudana machana handak hanglakliba machagi matongduda ngakna wari sanari ngarang handa ngairi yumgi makhada ngahakta leini haiba khangdadana nongan badagi numit taba phawba jatba aduga hawjikna mo yumdagi hendo haiba yadri nati makhoi baba ichase lai goknara jalo mapan thokto yo tawramba mana kadaidagi mapan tho haiba phawba yadaba makhai suru nei suba as aini am chignareda amai bara amai bira amte yungthoksira haime Ningthoina matha sana mathoi wana ngangliba mayamdo manina mapi semna irai laina khumlakli phai kaino yumda leidana mapan thokdrise lai khurumlaga yumda leidana ba amuk tawrge hairo nangbo as aina su kyamna thawai waraga irai laina hek haibiradana phaginati nachagi matausida khanbada aise wakalga se pothapa mamang khangdrabani kaino tawba yaba amta khanaraga tawnaba tawsiba khangde nang thokpa tahorogo ai thegi ko to piro Ningthoi su ko to pina wadu makha samthei ai horen ekhoi ji hogi manaki du damta chelaga kai kaino wari khara saragane moi manaki ima ama leibaduda amte yung thokte yaroi tahoro nang thokpa mani su thabak chatri Ningthoi machagi kanda lakli thongdo ngasindina leiramli mana thong hangluna chenglakpada ka manungda kana sa leiramdri Ningthoi so koi leituna machawi yengna machinda soli barum jangki basala ne hai karam chat kharjana masiba ibunga ngamba khonjal hauna mo maikai on dona gauri barum sa thong du lok doramba duda liramna roi haiwa khangladuna mamai leituna koini yengnakli balcony oina magi kagi mamangda pikna tapthokduna leiriba dugi thukpham thongdo maya khajika duna hangamba duda mapanda leiba jala khanduna thorakli masadu railing duda ngarduna makhong oigi tongliba sleeper matonduna tan amada floor duda tak soduna makut yetuna phone do nakongdu thamduna mangakton khatuna atiyade yenglaga karino wakhalamada leibagi maongda leiramli makhona pariba phone do onsinduna walang amangang busu tawde thambadi thamli machi lengdana thariba khongi tandu sulepte mangakto mugamoksu lengli otli mideng from home mali mangido maning handune ngang pasu tawde Ningthoi so tumin leptuna machagi matawdo minute khara yengaba matong tapna kaurai ibunga ngambai tapna mamai du tapna nei thokduna yenglakli wahai oina pakhom pirak pasu tawde haife yenglamlaga mamai do mung lei thokduna mana hana yengamba domda amuk meeting do makhan chathakri Ningthoi so changsanduna ngambagina kanda lepli aduga machada yenglatuna tapna hanglakli kaidawrino ne hainangbo sida sumle rambani chak jana ba tawro law nabari charanga chatkhrabani ngahak leraga chargi ai janingdri hauji ngahak amok tumin leinei mama macha oina thamoi nungde nungsinaraba so aduk hakna koina daba wangang bada oina ba kena ba haiba wadoma makhoi imungda leite haifam thokpa ngangpham thokpa khara ngangnabadagi hena ahenba wa makhoi imungda ngangnade nangbu handaksibo nasaga nungaitabra machagi matawdo ngahang englamlaga Ningthoina tawlop hangakpani ngamba makuna pairamba phone duda onsindana tawlak hairakli enghang leraga tawke ko nangna tawriba thabak to loisilamo koiroi ngahak khaktani haiba loimaga call du kakli Ningthoi so haifet mangaka du thangjinduna save tawriba number dugi mingdo yengnaba honabani adubu ngambana power button duda namnaga screen do off tawgana hankre
ngambana phone do pocket ta hamchilaga kaisi tawdi yumdagi mapan ipan ga thokdaba sida aikhoidi nasaga nungai trabana khalluri kem tawdi somjaning da wai chatabani napana handakne nang expenditure yam tawi haidana soli nang bu handak kari tawbage yawge ngamba mama da yinglakli second khari yinglamnaga mamai leithokduna atia da yinglaktuna khumni tabak amagi aina handak san khara sijnabani hai adubu kari tabak none he sijnari duba tabak haidi tabakni kaino mahangisiba aikhoina khangba yadaba tabak lo nangna tawriba nangna tawba tabakti namana pawai ba aikhoina khangba yaidana kanna sauduna ngangba nate tapna nungsina ngangbani ngambade pisum ani gado sukladuna kontrorop khumli matang jarakanda aina dum hairagi aduga dum khangani hawjik yamna hatho adu khangning daso tapna dum khangange hawjik noina khangaga kanaba samta leiro kanaba leiraba matamda aina khangna dum hairagani ngambasu saugatana khumlakpaduda Ningthouido kumbutalladuna makatana wa mahangthaningdri wahai ama fawba majada hairamdana tumin mai thiraba mago mapanda maphamdudagi thokri macha amana mi oina haurakpa mayam pulakpa minungsi mikau miram hiram khudingmakta mama oibi amagi thawtang aduki matik chawri mama amana macha bu sena bangamdaba reiti afaba ama oina macha bu simgi hairba sungami phattaba ama oina macha bu simgi hairba sungamli piklingei hauduna hairaga poklakpa kana su yaude angang amana hairakpa haibapo kappa amadi tumbani khakni ataidi mama mapa hoibasingna tambiduna haihanba ngaktani hainaribani angang dia pet balaikhom gumbani haidana simningba maongda semba yai oihaningba maongda oihanba yai adubu ngamba magidi mana pet balaikhom gi saklonda leiringai met totuna asingba phajaba murti ma sabiram dramali mai idlaba masana manung yauna kansinkre semdokningi haiduna yairubada majitana kaiba oina taga tawri aduna dumag yengduna magi kumhai ngaibada tari hondo mung lauthokduna sanada call tawri ngasai makai wari sanarambadu sanani sanana thabak ama tawringai wanga hangangnga balepani asomdagi so call do adum thuna receive tawrakli hek torpaga hairake haidana ngaidun leramba kum hairakli kain damcha imada wangangbu adugam khon hautana ngangiduba fazana hainaba yadra haiba kainu nangna isawhana horaisena ahujik imana ichamchamna hango hangdubu fazana pakhom pigedi leitadana khomningdagum kainu habanida khomidudi kedawrage adoi khokomda hekte abra adudi nungsinadaba mi masaka pakna khangadaba toina kauna ngangnadaba mi amada kawgadabani tamchana hujik tawridudi tamchago poiba imadani as yarisi si wari solution kro ichamjam hekta lotion ba yaba warasiba tamchabo imanu shibagamta khangraba khangi gidawge sana aduga kaigino adumain tawridaba aidi ngasita tabani ngahan kaiso adum tawrongani tamchasi tawdeba nangna hygiene so ina khangi soidana tawrongani ngahan kai tawbani ngasi so adum tawrido yarida hawjikti nanakta lairiba magi thauja magi minungsigi mangolda kaya mo wangba haibada amta khangamai adubo hayeng inakta lairambadai lapna chakkiwa mikupta khangakani ima amagi minungsina kadai phawba mayai kanba haibada aina ngasi khorangiba imagi minungsi taibangda lairiba kanamatana mention mangamgadaba nate hawjikna aina mahele khalabaso hayeng matam amada aigi pumnamakpu henba imana oirakani tungi punsida pendeda haina taxi songadaba thabakti tawbiganu tamcha hoi yaresi tawroye ukho haidu yadi aina ngangise taningde haibe mong amsu yauri taningeba chagloraba nangba loire chatho thengani tamchadi chakroidro kamwalige ayuge hauna marolama thengiba pung 10 taragabo press tawine imana pokpade thengna jarakdre nganta hogalidadi phamungde kumdabai wani kaino hogale namit ushilanga nakong mayada phone thamaga uiri hoyena haibado adu hogali waramni gyan loin tai ai taramoi kaina nga khano loina tawa jani ko ise soidre
ꯑꯩꯈꯣꯏꯅꯤꯅ ꯎꯅꯗꯣꯏꯁꯦ ꯀꯩ ꯅꯨꯃꯤꯠꯇꯅꯦꯕ? ꯊꯥꯡꯖꯗ꯫ ꯉꯝꯕ ꯃꯈꯨꯠ ꯈꯨꯠꯁꯥꯡ ꯑꯗꯨ ꯊꯦꯛꯂꯗꯨꯅ ꯃꯁꯤꯡ ꯄꯥꯃꯒꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯥꯅꯤꯒꯤꯁꯦ 3ꯔꯛ ꯅꯠꯇ꯭ꯔꯁꯨ 2ꯔꯛ ꯐꯥꯎꯗꯤ ꯎꯅꯕ ꯌꯥꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯀꯥꯏ, ꯑꯩꯅ ꯁꯣꯝꯗ ꯍꯥꯔꯠ ꯀꯥꯏꯗꯣꯔꯦ꯫ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯏꯁ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯎꯅꯗꯣꯏꯁꯤꯗꯤ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯦ, 2ꯔꯛ ꯎꯅꯔꯗꯤ ꯈꯔ ꯐꯩꯗꯅ꯫ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯉꯝꯃꯒ ꯉꯁꯤ ꯉꯔꯥꯡ ꯁꯨꯡꯎꯒꯦ ꯐꯪꯗꯕꯁꯦ ꯀꯌꯥꯝ ꯋꯥꯏ ꯅꯪꯅ ꯈꯪꯗ꯭ꯔꯤ? ꯅꯨꯄꯥꯅ ꯋꯥꯕꯅ ꯅꯨꯄꯤꯅ ꯋꯥꯕꯗꯒꯤꯅꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯕꯅꯤ ꯈꯪꯉꯕ? ꯅꯨꯄꯤꯗꯤ ꯈꯤꯇꯪ ꯋꯥꯕꯗ ꯌꯥꯝ ꯋꯥꯕ ꯑꯣꯏꯅꯤꯡꯗꯅ ꯃꯃꯥꯟꯅꯕꯤꯗ ꯀꯩꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈꯤꯕ ꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗ ꯗꯝꯊꯣꯛꯄꯁꯨ ꯉꯝꯗ ꯏꯊꯟꯇ ꯌꯥꯝ ꯋꯥꯅ ꯈꯥꯡꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯣ ꯌꯥꯔꯦꯁꯦ, ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ꯫ ꯇꯝꯆꯥꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯍꯣꯏ, ꯃꯌꯥꯝ ꯆꯥꯊꯣꯛ꯫ ꯍꯣꯏ, ꯇꯝꯆꯥꯁꯨ ꯃꯌꯥꯝ ꯆꯥꯊꯣꯛ, ꯑꯗꯨꯒ ꯍꯌꯦꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗ ꯈꯔ ꯅꯣꯏꯈꯠꯍꯜꯂꯣ꯫ ꯍꯣꯏ, ꯐꯖꯔꯒ ꯂꯥꯛꯀꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ, ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯥꯔꯤꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯂꯩꯔꯤ꯫ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯃꯄꯥꯟꯗ ꯄꯨꯁꯦ ꯍꯥꯏꯗꯨꯅ ꯁꯖꯦꯁ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯔꯤ ꯀꯟꯁꯤꯌꯁ ꯑꯣꯏꯔꯕꯁꯨ ꯀꯅꯥꯃꯠꯇ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟꯒꯤ ꯒꯥꯔꯖꯤꯌꯟꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕꯁꯤ꯫ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ 2ꯔꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯣꯛꯀꯤ ꯁꯥꯏꯠ ꯑꯅꯤꯁꯤ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯧꯅꯕ ꯍꯥꯏꯕꯅꯤ꯫ ꯉꯝꯕ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯅꯥꯗꯤ ꯂꯩꯍꯧꯕꯅꯤ ꯃꯄꯥꯟꯗ꯫ ꯗꯣꯛꯇꯔꯅ ꯉꯝꯕꯕꯨ ꯍꯔꯥꯎ ꯃꯅꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯗꯣꯛꯇꯔ, ꯌꯥꯔꯤꯈꯩ ꯑꯊꯨꯕꯗ ꯄꯨꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯔꯦꯗꯤꯅꯤ꯫ ꯅꯣꯏꯅ ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯂꯣꯏꯔꯦ, ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯗꯧꯅꯤ꯫ ꯁꯦꯜꯒꯤꯗꯤ ꯀꯌꯥꯃꯨꯛ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯌꯥꯒꯅꯤ? ꯆꯠꯄꯁꯨ ꯃꯈꯥꯗ ꯆꯠꯄ ꯌꯥꯔꯣꯏꯗꯣ꯫ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯄ꯭ꯂꯦꯟꯗ ꯇꯣꯡꯗꯨꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯣꯄꯔꯦꯁꯟꯁꯨ 2ꯔꯛ ꯊꯣꯛꯅ ꯇꯧꯒꯗꯕꯅꯤꯅ ꯑꯃꯨꯛ ꯇꯧꯕꯗ 10 lakhs ꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯄꯅꯤ ꯀꯩꯅꯦ ꯑꯥꯗ ꯂꯩꯕꯒ ꯀꯩꯒ 50 lakhs ꯃꯨꯛꯇꯤ ꯁꯤꯌꯣꯔꯂꯤ ꯄꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯦꯔꯦꯟꯖ ꯇꯧꯅꯕ ꯇꯧꯔꯒꯦ꯫ ꯑꯊꯨꯕꯗ ꯄꯨꯅꯕ ꯇꯧꯔꯁꯤ꯫ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ꯫ ꯑꯊꯨꯕꯗ ꯇꯧꯍꯧꯕꯅ ꯐꯒꯅꯤ꯫ ꯅꯠꯇꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯅꯈꯣꯏꯅ ꯔꯦꯗꯤ ꯑꯣꯏꯕꯒ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯣ꯫ ꯑꯗꯣ ꯅꯣꯏꯅ ꯆꯠꯄ ꯇꯥꯔꯗꯤ ꯀꯅꯥ ꯆꯠꯇꯧꯔꯤꯕ? ꯈꯪꯗꯦ ꯗꯣꯛꯇꯔ, ꯀꯅꯥ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ? ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯁꯦꯕꯥ ꯇꯧꯕꯤꯅꯕꯕꯨꯗꯤ ꯅꯔꯁ ꯑꯃ ꯑꯗꯨꯝ ꯂꯦꯛꯂꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯦꯔꯦꯟꯖ ꯇꯧꯕꯤꯅꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯑꯗꯨꯁꯨ ꯌꯥꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ… ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯖꯍꯧꯔꯒꯦ꯫ ꯉꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩ ꯍꯥꯏꯔꯒꯦ ꯗꯣꯛꯇꯔꯅ? ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯃꯄꯥꯟꯗ ꯄꯨꯔꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯑꯊꯨꯕꯗ ꯄꯨꯅꯕ ꯇꯧꯔꯁꯤ꯫ ꯉꯝꯕ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯂꯝꯕꯤꯗ ATM ꯕꯨꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯀꯨꯝꯊꯔꯒ ꯃꯅꯨꯡ ꯆꯪꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯑꯣꯏꯕꯒꯤꯔ ATMꯗꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯉꯝꯕꯗꯨ ꯆꯪꯂꯒ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ATM ꯀꯥꯔꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯦꯀꯥꯎꯟ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯒꯦ ꯈꯟꯗꯨꯅ ꯑꯦꯃꯥꯎꯟ ꯆꯦꯛ ꯇꯧꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯣꯟꯂꯤ 30 lakhs ꯈꯔ ꯍꯦꯟꯕ ꯈꯛꯇ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕ ꯉꯛꯅ ꯑꯃꯨꯛꯁꯨ ꯆꯦꯛ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯗꯨ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ 50 lakhs ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯦꯁꯦꯖꯇꯨ ꯎꯔꯛꯂꯤ꯫ ꯉꯝꯕꯒꯤ ꯃꯄꯥ ꯃꯅꯤꯅ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯉꯝꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯤ꯫ ꯐꯣꯟꯗꯨ ꯃꯄꯥꯒꯤ ꯅꯝꯕꯔꯗꯨ ꯅꯝꯂꯗꯨꯅ ꯀꯣꯜ ꯇꯧꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯀꯣꯜ ꯇꯧꯕ ꯅꯠꯇꯦ, ꯉꯁꯤ ꯈꯛꯅꯤ꯫ ꯃꯅꯤꯁꯨ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯕꯒ ꯀꯩꯗꯧꯔꯦ? ꯕꯥꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯩ ꯄꯩꯁꯥ ꯂꯧꯊꯣꯛꯄ꯭ꯔꯣ? ꯉꯁꯤ ꯂꯦꯕꯔꯒꯤꯅꯦ ꯁꯦꯜ ꯈꯔ ꯄꯤꯕꯒꯤ ꯄꯣꯠ ꯈꯔ ꯂꯧꯊꯕꯒ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯀꯣꯟꯅꯗ꯭ꯔꯦꯅ ꯑꯩꯅ ꯂꯝꯕꯤ ꯊꯣꯛꯏꯉꯩꯗ ꯕꯦꯡꯛꯇ ꯆꯪꯉꯒ ꯂꯥꯛ 50 ꯂꯧꯊꯣꯛꯄꯅꯤ꯫ ꯀꯩꯗꯧꯔꯦ? ꯀꯩ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯄꯛꯇꯣꯏꯅꯣ? ꯅꯨꯃꯤꯠ 15 ꯐꯥꯎꯗꯤ ꯆꯪꯈꯤꯅꯤ꯫ ꯑꯗꯨ ꯌꯧꯍꯜꯂꯅꯨ, ꯑꯊꯨꯕꯗ ꯍꯥꯞꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩ ꯑꯆꯤꯟꯕꯗ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯕ? ꯊꯕꯛꯀꯤꯅꯤ꯫ ꯕꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕꯗꯨꯗꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯕꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯉꯁꯤ
Howjik oirasu bagi account dai aigida transfer tawki ga tawsilo. Kai da sijina ge habana ne nangbo. Yankai muk sudrasu kuntra da hana transfer tawro. Hey, maram da hayu haibani ne ngamba. Just do as I say, Baba. I need those money. I want to know the reason. That's not necessary, Baba. Why? Why did you want that much of money? Please do as I say. Wado hairaga ngamba phone do kakli khoidau sawningna mafamdudagi thoraktuna ma lakni. Ngamba haife tawfam ama khanghandre mayum halakpaga mapana mayumda halakpa ngaiduna leiri. Adu magi laibak thibadi manido yum yoramba pharak tare thabak amagi Manipurgi mapanda numit mangani mukchataba yadre haiduna pau pirakli. Ngambage saldu so halakpaga pirage haiduna phone hairakli. Ngamba khoirang khuisawnei kei tawni tawfam ama khanghandre. Asomdana sanana chenaba haidana sim sama loiramnani. Upay ama leitre ngamba mamagi manakta laktuna mamada selfie haina haibada tari. Khanba yaba khallaba matung ngamba Ningthouji manakta lakli. Amukta manakta laktuna wa ma haidaba majana ngasi itha thajatana lakpaduda Ningthouji so hanglakli. Kaidawre bunga? Wado koithok question tawtana chungchung mana hainingba wado sat hekta hairakli. Sel kharabiyo. Kaigino kayam yamba sel ne. La kuntramo. Aduk yamba sel dudi nang ni kaida sinagadawriba. Thabakini ayamo thobada singe. Ningthouji majana second kariyang nakli aduga sorma handoktuna. Engonda dilak daramukdagi hena leiramaroi. Handak napana thabak tawbada khara leirambaduso loina lawkrabani. Napagi account dadi yarumgani. Hayeng napana halaklaga oina puna lawrodana nangido. Athubagi sizinanabani kuina ngainaba yararoi. Aidi engonda leiribasi natana atay ahenbadi leitene. Yare dubiro. Mamandagi laktarangi check ama ihalaga ngambadu thorakli. Waliba laktarasi kananda kilawsige haiduna wakal thadaba haurakli. Sum khalakpada ngamba bredingi nakta lakli. Wapam pumba breden da hayaduna leiriba condition pumbadu khanghalli. Hawwadagi loiba phawba warido phajana taraba matung bredena. Yare nang paisagi warido de kemu awranu. Adudi minor ni. Yamluba wam haige nang yadabani. Nang nabu yaraba lo yaradawni. Kaino. Singtha se akhoi ani changdana amta pharangal hongaba tawse. Handak maraksida aina manung sibase khangin hingalaise mana khangir khangdre. Aidi somda thamoi mahilang thoi laiba yadre. Aduna ibani tawraka amta namlong naba tawse.